ꯃꯐꯩ ꯊꯣꯡꯉꯕꯣ ꯁꯤ ꯃꯐꯩ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯦ ꯑꯗꯩ ꯋꯤꯡꯁꯨ ꯌꯥꯎꯔꯦ ꯑꯩ ꯂꯨꯞꯄ ꯆꯥꯔꯤ ꯆꯥꯎꯋꯦ ꯀꯨꯝꯁꯤ ꯃꯌꯥꯝ ꯃꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯃꯊꯦꯜ ꯃꯌꯥꯝ ꯌꯦꯟ ꯊꯣꯡꯕꯅꯦ ꯑꯗꯣ ꯉꯁꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯃꯐꯩ ꯊꯣꯡꯉꯕꯣ ꯉꯁꯤ ꯃꯐꯩ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯦ ꯑꯗꯩ ꯋꯤꯡꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯃꯥꯏ ꯆꯤꯛꯀꯟ ꯋꯤꯡ ꯌꯥꯎꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯥꯡꯅꯤꯅ ꯀꯤꯍꯣꯝꯁꯨ ꯌꯥꯎꯔꯦꯕ ꯑꯗꯣ ꯃꯍꯤꯒ ꯃꯇꯨꯡ ꯀꯤꯍꯣꯝꯁꯦ ꯁꯤ ꯂꯩꯔꯦ ꯃꯍꯤꯒ ꯃꯇꯨꯡ ꯊꯣꯡꯕꯗꯣ ꯉꯁꯤꯗꯤ ꯀꯥꯡꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯅꯤꯅꯦꯁꯨ ꯂꯥꯛꯑꯦꯕ ꯆꯥꯛ ꯆꯥꯕ ꯑꯗꯣ ꯀꯤꯍꯣꯝꯁꯦ ꯃꯣꯏꯅ ꯄꯨꯔꯛꯄꯅꯦ ꯑꯗꯣ ꯀꯥꯡꯁꯦ ꯈꯦꯆꯤ ꯇꯧꯒꯦ ꯇꯧꯕꯗꯣ ꯌꯥꯗ꯭ꯔꯕ ꯑꯗꯣ ꯌꯥꯗꯕꯗꯣ ꯕꯥꯃꯣꯟꯅꯕꯨ ꯊꯤꯜꯂꯛꯑꯝꯃꯦ ꯑꯗꯣ ꯃꯣꯏ ꯆꯥꯊꯣꯛꯑ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯣꯔꯦꯟ ꯏꯃꯥꯟꯅꯕ ꯍꯣꯏꯗꯁꯨ ꯇꯧꯗꯣꯏꯅꯦꯕ ꯆꯥꯕ ꯑꯗꯣ ꯆꯥꯊꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯟꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯔ ꯅꯨꯡꯁꯤꯗꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯇꯧꯔꯁꯦ ꯃꯌꯥꯝ ꯁꯤ ꯍꯥꯟꯅ ꯆꯥꯒꯦ ꯑꯩ ꯂꯨꯞꯄ ꯆꯥꯔꯤ Yeah, okay. Isa tomorrow. Okay. Nung kan sus lagi sih. Ini dia. Maafin ma'am, saga. Kita sudah bang. Kita sudah. Iya. Sakın sih kihomje. Mayai bisa pakai deh. Kem tau tuh nih, dok. Nanti aku mamu tuh suci thope, helak pada pak, tuh sak deh. Pun jamin aja tuh dok, tuh jamin aja, bang tahu deh, dok. Kem lepis tuh, soalnya. Em gà. Hết rồi. Tôi xoay đi. Ok. Mesti ngambeng option ba. Masih terus ba. Apa? Apa? Mùi nhiều mông này rồi mà kém đâu rồi nhá, chỉ thùng một tha sao? Được. Cái nồi gì? Kêu thùng kêu gì vậy? Cái này kêu thùng nó quậy hao kiểu gì? Một số cái đạo bà muốn thùng gì vậy? À, tôi củ hao gì rồi mà.
다시 원 바이트로 산 거야. 그러면 매암나 그 매암나 자니 몸 텔레 매암 가면 디비름 그냥 야우들 뭐 야우들 뭐 똥 같은哎，然后就香港问啥子？ 이런도 이게 뭐 어때? 자 어떤 마음 권이 샤블러도 기홈지 인감들도 그래 싸야 또 내가 시 기홈지 하지 주시야 뭐 봐. 권이 나가 샤블도 권이 니는 마마는 뿌려면도 어디 간다간다 라 하고 돼봐. 또 시디 하오래도 마히가 하나 더 시도 권이 렉번에도 또 프람네 허리봐. 또 싸로 해지 권이 로시가 짠네봐. 뿡따래 권이 마야 락나 잡도 또 마마 탕 비디오도 오늘세 또 마마 권이 비디오시고 르부 영문도 먹다 권이 이건 다 어떠면 나 코피르시 한 바임 부분이 시비나 like share subscribe tạm biệt mam hơi bên là còn chuyện nữa video. Maam 탕 비디오 다운로드 하세요. 바이바이.